mayam punamakpu amka Emputinawge channel da karam nokchari wari makha tabiningi haibani mayam da wari lijarake aigi thokiba thawdok aduga karma matamda ina kamana face tawjagi haibado nan gi akogi aina ahumsu wari lirakpada akogi keno pawni tabirije akogi ICU gi matang pawni tabirije ICU matang ijin ina hoji lijaratje koi ICU da aina akogi sarna akoida cabin da shift tawbini haibado adu matang do yam thia rawgi bako ai cabin da changani hena cabin leiba haije akogi jum gi family member loi unaba yani dana ko aduga mi loina mak thengna rakani aduga mapana thokla aina sor phulamado adu khara farakani sini bai khalije aduga aina aina cabin da inthora cabin da changko matam daidi aigi haibadi khalambado adumak nalamdre bako cabin da su laaga haibadi nungai famse khangde habata matang dunani habata aigi hakchang se yam soklakbana aduga khongi phifam do yam charaktabana oibajani ko aduga aise cabin da leibadagidi noma sam tawna aigi khongse I tholakpa ko akoi bleeding orakpa aduga aigi arumse asima parimta phaba ngamdre ko adum aina pen de cha lebagi arum hawi oramani hena pen de pijadre aduga khogi arum gi hidak thare adu phawde arum ye falangna phatte bako adu matungda akhogi nurse senior khara senior oine ko madam se nurse madam se aunty se akhogi manipur gini maite ni mane yam phajana care lobi akhoi cabin da ko aduga aina aunty aigi khong se khara haibadi ai isa da ju feel yawi dana ko haibadi khong je tat khara su kamai tawge habda ina khara chotpa tang feel tarok ko ina aunty khong je kenama taw nuai te habda aunty na changaga somda yengkanda nongdang gi pung thenge bako akhoigi hospital je loi doctor ga sana ghar matam ni wo thenge ja pung 8 makhai 10 go matare ko adui matam siga ai khong se bleeding orak pa hoji ki asok pa je ai budi sungeng ing de koi khong de sungeng adu bleeding orak pa kan siga antina ai je ai je pakhatna ba hai ba ko antina kaim to roi da I khara thok pani na aside dum taw bane ga hai ro haina o antina kesu kai di ngahak le ga di moi nurse ani um ka kaure moi tawka ai khong se jengaga samaina makha da kaino ma thana ba ina akhoi gi apa ba akhoi gi kai hai ga ne ju min je kawe adu ani hum ka thare bo adai adu su chot khala ga lup khale bo bleeding je sumkhak khaklak tare mi gi bleeding je access oiba ya deo I khara thok bi ka sukai deo asum I thok leiba je masidi berani bako adai moi mong do obada ai ju dum khara ki khale hai batare ko adai myam chin thiroi ko aina accident torok padaina ko ai amuk phau urau thrau laudana sungkap kaptri sung lau tri chaina khon je khang ba ya ba khange ko ja aduna sunglau laurok te hai batare ko adugi matungda antina ziki nurse aunty sina mana ibung anang kaim khen ngano akhoi sar phone tawwe sar phone taw kharbadamani sar phone tor sar la sar na loi yengani nang kaim khan ngano kaim ki kanu hai ade ai nu sa bang ti thire bo ko jang ne nuai ta bane kai no ai tawi je na hai de yam bira ka dro cha lai na ai su de yang wa na thokla kemin na jang ni dane nuai ba khitang khak lojage tawri mi kup si dam ka kai na na thokpi je sini bene khalli je ko adudagidi akhoigi hojiki sar yaure sar yauraga sarna haire masi magi se amta hangto haina ai khongge hangpe ai je simangni koi sungeng de sium matang aduga samai hangpe aduga ai akhoi gugu je ma bu yam ai manakta thamning hai batare ana ma se na samai pai makutna aduga samaina ai every dressing khudingi mauna pai ko akhoi gugu je na yamna close oi hai tare gi yamna koi de hai tare mauna ko gugu de na nam ta payo ta ton se na pai re ko aduga son khuche tor samai jo pai moi son da la thok pa ho khoi ko la thoga yenga kan da koi sar na hai re ba mai se hai ba de koi nerve se
ꯂꯣꯏ ꯀꯛꯈ꯭ꯔꯁꯨ ꯅꯥꯔꯚꯁꯦ ꯃꯣꯏꯅ ꯐꯟ ꯊꯝꯃꯤꯗꯅ ꯑꯗꯨꯗꯒꯤ ꯈꯪꯗꯦ ꯀꯔꯤꯒꯤꯅꯣ ꯕ꯭ꯂꯤꯗꯤꯡꯁꯤ ꯌꯥꯝ ꯑꯣꯏꯔꯦ ꯑꯗꯨꯅ ꯁꯥꯔꯅ ꯍꯥꯏꯁꯦ ꯁꯤꯗꯩꯁꯤꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯀ꯭ꯋꯤꯛ ꯇ꯭ꯔꯤꯠꯃꯦꯟ ꯑꯃ ꯇꯧꯗꯕ ꯌꯥꯗ꯭ꯔꯦꯅ ꯁꯤꯁꯇꯔꯁꯤꯡꯗ ꯍꯥꯏꯔꯦ ꯃꯉꯣꯟꯗ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗꯒ ꯄꯨꯁꯤꯟ ꯈꯣꯠꯆꯤꯟꯕꯩ ꯃꯇꯝ ꯁꯨꯡꯂꯩ ꯂꯩꯇꯦ ꯁꯤꯗ ꯑꯗꯨꯝ ꯇꯧ ꯇꯥꯅꯤ ꯍꯥꯏꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯁꯦ ꯄꯪꯐꯥꯗ ꯄꯥꯈꯠꯂꯦ ꯑꯩꯁꯦ ꯀꯩꯅꯣꯝꯃ ꯇꯧꯈꯠꯂꯦ ꯑꯩꯅ ꯍꯥꯏꯔꯦ ꯁꯥꯔ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯁꯥꯔ ꯑꯩ ꯆꯩꯅꯥꯁꯦ ꯈꯥꯡꯕ ꯋꯥꯁꯤꯜꯂꯦ ꯑꯩ ꯍꯛꯆꯥꯡꯁꯤꯁꯨ ꯑꯗꯨꯝ ꯁꯣꯟꯖꯤꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯆꯥꯔꯛꯇꯕ ꯗ꯭ꯔꯤꯞ ꯌꯥꯜꯂꯛꯄ ꯍꯤꯗꯥꯛ ꯃꯌꯥꯝ ꯊꯥꯔꯛꯄ ꯈꯣꯡ ꯀꯛꯈꯤꯕꯩ ꯅꯨꯡꯉꯥꯏꯇꯕ ꯑꯩ ꯃꯦꯟꯇꯦꯂꯤ ꯀꯣꯛꯁꯦ ꯌꯥꯔꯛꯇ꯭ꯔꯦꯕꯀꯣ ꯑꯩꯁꯦ ꯑꯗꯨꯝ ꯁꯣꯟꯖꯤꯜꯂꯦꯕ ꯑꯩ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦꯕ ꯁꯥꯔ ꯍꯧꯖꯤꯛꯅ ꯑꯃꯨꯛꯀ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯁꯥꯔꯅ ꯍꯥꯏꯔꯦ ꯅꯪ ꯈꯥꯡꯉꯨ ꯀꯩꯝ ꯇꯧꯔꯣꯏ ꯑꯩꯈꯣꯏ ꯐꯅꯕ ꯁꯤꯟꯒꯦꯅ ꯑꯗꯣ ꯑꯦꯅꯥꯁꯊꯦꯁꯤꯌꯥꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯁꯤꯔꯤꯟꯁ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯀꯥꯞꯁꯤꯟꯕꯤꯗ ꯑꯣꯏꯅ ꯇꯧꯔꯦꯕ ꯃꯊꯛꯇꯩ ꯀꯥꯞꯄꯤꯔꯥ ꯀꯩꯅꯣ ꯈꯪꯗ꯭ꯔꯦ ꯑꯇꯣꯞꯄꯗꯤ ꯀꯥꯞꯇ꯭ꯔꯦ ꯏꯟꯖꯦꯛꯁꯟꯁꯦ ꯀꯔꯤꯝ ꯅꯥꯔꯣꯏ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯦꯊꯣꯛꯄ ꯍꯧꯔ ꯃꯇꯨꯡꯗꯅꯦ ꯆꯩꯅꯥꯈꯣꯟꯁꯦ ꯑꯂꯣꯏꯕꯤ ꯅꯥꯕ ꯍꯧꯈꯠꯂꯦꯕ ꯑꯩꯅ ꯈꯜꯂꯤꯁꯦ ꯁ꯭ꯋꯥꯏꯐꯥꯎ ꯅꯥꯕꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯃꯅꯤ ꯁ꯭ꯋꯥꯏꯐꯥꯎꯇꯪ ꯑꯣꯏꯔꯗꯤ ꯑꯩ ꯉꯝꯒꯅꯤ ꯁꯤꯅꯦꯕ ꯑꯩꯁꯦ ꯈꯥꯡꯉꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯅ ꯇꯝ ꯃꯣꯏꯒꯤ ꯇꯦꯊꯣꯛꯄ ꯈꯣꯠꯄ ꯑꯗꯩꯗꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯅꯥꯔꯚꯁꯦ ꯑꯗꯨ ꯐꯣꯠꯆꯤꯜꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯤꯕ ꯏꯁꯦ ꯈꯛꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯣꯡꯁꯦ ꯍꯤꯡꯅ ꯐꯣꯠꯀꯠꯂꯛꯄ꯭ꯔꯥ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩꯁꯦ ꯈꯪꯗ꯭ꯔꯦꯕ ꯑꯗꯨ ꯃꯇꯝꯗꯨꯒ ꯑꯩꯅ ꯂꯥꯎꯕꯁꯦꯀꯣ ꯃꯌꯥꯝ ꯑꯩꯅ ꯂꯥꯎꯕꯁꯦ ꯑꯂꯣꯏꯕꯤ ꯂꯥꯎꯔꯦ ꯑꯩꯁꯦ ꯐꯖꯅ ꯄꯦꯟꯗ꯭ꯔꯦ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯁꯦꯀꯣ ꯑꯇꯣꯞꯄ ꯆꯩꯅꯥꯈꯣꯟ ꯀꯌꯥ ꯑꯃ ꯈꯪꯉꯛꯄꯁꯦ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯗꯣ ꯑꯗꯨ ꯈꯥꯡꯕ ꯁꯥꯊꯤꯅ ꯋꯥꯈꯤ ꯑꯩꯅ ꯂꯥꯎꯔꯒ ꯈꯣꯡꯉꯕ ꯍꯥꯏꯁꯦ ꯂꯣꯏꯔꯕꯅꯤ ꯃꯌꯥꯝ ꯑꯩꯅ ꯂꯥꯎꯔꯤꯁꯦ ꯑꯩ ꯁꯤꯗꯒꯤ ꯄꯤꯁꯦ ꯖꯔ ꯆꯦꯟꯊꯩ ꯑꯩ ꯂꯥꯎꯔꯤꯁꯦ ꯆꯩꯅꯥꯈꯣꯟꯁꯦ ꯑꯩꯁꯦ ꯋꯥꯔꯦꯕꯀꯣ ꯑꯗꯩꯅ ꯂꯥꯎꯕ ꯑꯩꯁꯦ ꯂꯥꯎꯔꯒ ꯄꯦꯟꯅꯅꯤ ꯃꯄꯥꯟꯗ ꯆꯤꯆꯦ ꯑꯩꯈꯣꯏ ꯂꯩ ꯃꯣꯏ ꯐꯥꯎ ꯅꯤꯛꯑꯦꯕ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯩꯁꯦ ꯋꯥꯕꯗ ꯁꯥꯔꯅ ꯍꯥꯏꯁꯦ ꯈꯥꯡꯉꯨ ꯍꯥꯏ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅꯅꯦ ꯃꯤꯅꯤꯠ 10 ꯆꯪꯉꯦ ꯃꯣꯏꯒꯤꯗꯣ ꯑꯣꯏꯕꯗꯀꯣ ꯃꯤꯅꯤꯠ 10ꯗꯣ ꯑꯩ ꯂꯥꯎꯔꯤꯈꯩ ꯄꯦꯟꯗꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯥꯎꯔꯤꯈꯩ ꯄꯦꯟꯗꯦꯕꯗꯀꯣ ꯑꯩꯁꯦ ꯁꯤꯅꯤꯡꯕ ꯍꯥꯏꯗꯣ ꯑꯗꯨ ꯌꯧꯔꯦ ꯁꯤꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯔꯗ꯭ꯔꯥ ꯈꯜꯂꯦꯕ ꯑꯗꯨꯒꯤ ꯑꯋꯥꯕꯗꯣ ꯑꯗꯨꯗꯩꯗꯨꯒ ꯁꯥꯔꯅ ꯁꯔꯖꯔꯤꯁꯦ ꯍꯥꯏꯐꯦꯠꯇꯪ ꯅꯔꯁꯇ ꯄꯥꯏꯍꯜꯂꯒ ꯑꯩ ꯅꯥꯀꯣꯡꯗ ꯂꯥꯛꯑ ꯋꯥ ꯑꯃ ꯍꯥꯏꯕ ꯑꯕꯤꯖꯤꯠ ꯅꯪ ꯑꯗꯨꯛ ꯊꯧꯅꯥ ꯐꯔꯒ ꯑꯗꯨꯛ ꯐꯦꯁ ꯇꯧꯔ ꯂꯥꯛꯑꯦ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯑꯗꯨꯒ ꯅꯪꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯅꯪꯅ ꯂꯥꯎꯔꯒꯗꯤ ꯍꯣꯁꯄꯤꯇꯥꯜ ꯄꯨꯝꯕꯗ ꯄꯦꯁꯦꯟ ꯅꯪꯉꯣꯟꯗ ꯍꯦꯟꯅ ꯑꯁꯣꯟꯕ ꯀꯌꯥ ꯑꯃ ꯂꯩꯀꯣ ꯃꯈꯣꯏꯗꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯑꯣꯏꯒꯅꯤ ꯃꯈꯣꯏꯗ ꯌꯥꯝꯅ ꯑꯀꯤꯕ ꯆꯪꯈꯤꯅꯤ ꯃꯈꯣꯏꯅ ꯇꯥꯔꯒ ꯃꯣꯏꯗꯁꯨ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯒꯅꯤ ꯅꯪꯒꯤꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤꯁꯨ ꯈꯔ ꯈꯟꯕꯤꯌꯨ ꯃꯈꯣꯏ ꯅꯪꯒꯤ ꯂꯥꯎꯕꯗ ꯇꯥꯕꯗ ꯃꯈꯣꯏ ꯐꯥꯎ ꯊ꯭ꯔꯛ ꯅꯤꯛꯄ ꯍꯧꯔꯦ ꯑꯗꯨꯅ ꯅꯪ ꯈꯥꯡꯉꯨ ꯅꯪꯗꯤ ꯈꯥꯡꯗꯕ ꯁꯨꯡꯌꯥ ꯌꯥꯗꯕ ꯅꯪꯒꯤ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯅꯪ ꯈꯥꯡꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯅꯦꯕ ꯑꯗꯩꯗꯤ ꯑꯗꯨ ꯇꯥꯈꯤꯕꯗꯩꯗꯤꯀꯣ ꯑꯩꯒꯤ ꯆꯩꯅꯥꯈꯣꯟ ꯍꯥꯏꯔꯛꯄꯗꯒꯤ ꯃꯌꯥꯝꯒꯤ ꯍꯥꯏꯕꯤꯔꯛꯄꯗꯒꯤꯗꯤꯀꯣ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯏ ꯑꯗꯨꯒ ꯃꯌꯥꯝꯒꯤꯅꯤ ꯍꯥꯏꯅ ꯈꯜꯂꯛꯄꯗ ꯍꯥꯏꯅ ꯑꯗꯨꯗꯒꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯒ ꯈꯥꯡꯉꯦ ꯐꯖꯅ ꯑꯗꯩꯗꯤ ꯑꯩ ꯂꯥꯎꯅꯤꯡꯉꯁꯨ ꯑꯗꯨꯝ ꯌꯥ ꯆꯤꯛꯑꯒ ꯌꯥꯝ ꯋꯥꯅ ꯑꯗꯨꯁꯨ ꯑꯗꯨꯝ ꯃꯈꯣꯟ ꯊꯣꯛꯏ ꯑꯩꯁꯨ ꯃꯤꯅꯤꯅ ꯑꯩ ꯉꯝꯃꯛꯇꯦ ꯂꯥꯁꯇ ꯑꯗꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯒ ꯌꯦꯠꯁꯤꯜꯂꯒ ꯁꯥꯔꯅ ꯍꯥꯏꯔꯝꯃꯦ ꯅꯔꯁꯈꯩꯗ ꯃꯥ ꯁꯤꯗ ꯊꯝꯕ ꯌꯥꯔꯣꯏ ICUꯗ ꯑꯃꯨꯛꯀ ꯍꯥꯞꯇꯥꯅꯦꯅ ꯑꯗꯨꯗꯅꯤ ꯑꯩꯅ ꯀꯞꯅꯤꯡꯉꯤꯁꯦ ꯍꯥꯏꯕꯗꯤ ꯑꯩꯅ ꯀꯦꯕꯤꯟꯗ ꯊꯣꯛꯂꯦꯅ ꯍꯔꯥꯎꯔꯝꯃꯤꯇꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯀꯟꯗꯤꯁꯟꯁꯤꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯩꯒꯤ ꯗꯥꯎꯟ ꯆꯥꯔꯕꯅꯤꯅꯀꯣ ꯑꯩ ꯐꯤꯕꯝꯁꯦ ꯁꯣꯛꯄꯅꯤꯅ ꯑꯩ ICUꯗ ꯑꯃꯨꯛꯀ ꯍꯥꯞꯇꯕ ꯌꯥꯗꯦ ꯑꯗꯨ ꯇꯥꯕꯗ ꯑꯩꯁꯦ ꯀꯞꯅꯤꯡꯉꯦ ꯑꯩ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒ ꯑꯗꯨꯒ ꯃꯌꯥꯝ ꯂꯥꯛꯑꯁꯨ ꯑꯩ ꯎꯅꯕ ꯌꯥꯔꯝꯃꯤ ꯋꯥꯔꯤꯕꯨꯗꯤ ꯁꯥꯟꯅ ꯉꯝꯗꯦ ꯌꯥꯝ ꯋꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯋꯥꯔ ꯑꯣꯏꯔꯁꯨ ꯃꯤꯕꯨ ꯂꯥꯛꯑꯒ ꯎ ꯐꯪꯕ ꯈꯤꯇꯪ ꯊꯣꯏꯑ ꯋꯥ ꯉꯥꯡꯖ ꯐꯪꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒꯤ ꯃꯇꯥꯡꯗꯀꯣ ꯑꯩ ꯆꯤꯟꯊꯤꯔꯣꯏ ꯀꯔꯤꯝ ꯇꯧꯅꯤꯡꯗꯦ ꯀꯔꯤꯝ ꯆꯥꯅꯤꯡꯗꯦ ꯀꯔꯤꯝ ꯊꯛꯅꯤꯡꯗꯦ ꯌꯨꯝꯒꯤ ꯃꯤ ꯎꯔꯀꯥꯟꯗ ꯈꯤꯇꯪ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏ ꯑꯇꯣꯞꯄ ꯃꯤ ꯂꯥꯛꯑꯁꯨ ꯉꯥꯏꯍꯥꯛꯇꯪ ꯅꯨꯡꯉꯥꯏꯕꯗ ꯍꯦꯟꯅ ꯑꯩ ꯋꯥꯔꯤ ꯐꯥꯎ ꯁꯥꯟꯅꯅꯤꯡꯗꯦ ꯌꯥꯝ ꯋꯥꯏ ꯑꯩꯁꯦ ꯕ꯭ꯔꯦꯟꯁꯦ ꯄꯨ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯡꯁꯦ ꯈꯥꯡꯒꯗ꯭ꯔꯥ ꯑꯗꯩ ꯃꯪꯉꯣ ꯀꯩꯌꯣ ꯑꯩꯅ ꯎꯔꯤꯁꯦ ꯑꯩꯒꯤ ꯕꯥꯏꯛꯁꯦ ꯊꯧꯔ ꯆꯠꯄ ꯀꯣꯏꯕ ꯏꯃꯥꯟꯅꯕꯒ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯕ ꯀꯣꯏꯕ ꯏꯃꯥꯟꯅꯕꯒ ꯑꯩꯈꯣꯏꯅ ꯂꯥꯡꯉꯛꯄ ꯑꯩꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯝꯗꯥꯏ ꯃꯤꯀꯨꯞ ꯅꯣꯡ ꯅꯤꯅꯤ ꯃꯃꯥꯡꯗ ꯑꯩꯅ ꯗꯥꯟꯁ ꯇꯧꯕ ꯈꯣꯠꯄ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯔꯝꯕ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯩꯒꯤ ꯈꯨꯟꯁꯦ ꯃꯁꯤ ꯅꯨꯃꯤꯠꯁꯤꯗ ꯎꯏ ꯑꯩꯅ ꯄꯣꯛꯂꯛꯄꯗꯒꯤ ꯆꯥꯎꯔꯛꯄꯗꯒꯤ ꯂꯣꯏꯅꯃꯛꯀꯤ ꯍꯥꯏꯗꯤ ꯃꯦꯃꯣꯔꯤꯁꯦ ꯃꯗꯨ ꯉꯥꯛꯇ ꯀꯣꯛꯁꯤꯗ ꯉꯪꯉ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯅ ꯀꯩꯅꯣ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯣꯇꯧꯔꯒ ꯑꯩꯁꯦ ꯑꯃꯨꯛꯀ ICUꯗ ꯁꯤꯞ ꯇꯧꯔꯦ ICU ꯁꯤꯞ ꯇꯧꯕꯗ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯄꯨꯔꯥ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯎꯅ ꯐꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯑꯝꯕꯅꯤ ꯆꯥꯛ ꯆꯥꯕ ꯏꯟꯕ
ꯑꯗꯨꯒ ꯊꯥꯗꯣꯛꯈꯤꯅꯤ ꯎꯅꯕ ꯌꯥꯔꯣꯏ ꯆꯪꯉꯛꯄ ꯌꯥꯔꯣꯏ ꯁꯟꯙꯥ ꯑꯃꯗꯤ ꯊꯦꯡꯉꯛꯑꯗꯤ ꯎꯅꯕ ꯌꯥꯔꯣꯏ ꯐꯦꯃꯤꯂꯤ ꯑꯝꯇ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯋꯥꯕ ꯑꯃꯨꯛꯀ ꯍꯧꯔꯦ ꯑꯗꯩꯗꯒꯤ ꯑꯩꯒꯤ ꯑꯔꯨꯝꯁꯦ ꯃꯁꯤꯃ ꯁꯨꯡꯐꯠ ꯐꯠꯇ꯭ꯔꯦ ꯑꯔꯨꯝꯁꯦ ꯑꯩꯅ ꯅꯍꯥꯟ ꯍꯥꯏꯖꯔꯝꯕꯗꯣ ꯑꯁꯨꯃꯥꯏꯅ ꯃꯩ ꯍꯧꯅꯒꯤ ꯑꯔꯨꯝ ꯍꯧꯅꯤ ꯍꯥꯏꯕꯗ ꯑꯩꯁꯦ ꯀꯣꯛ ꯆꯥꯔꯦ ꯑꯩ ꯑꯔꯨꯝꯁꯦ ꯀꯔꯤꯒꯤꯅꯣ ꯐꯠꯇ꯭ꯔꯤꯁꯦ ꯁꯤꯅꯤ ꯈꯜꯁꯦ ꯑꯃꯨꯛ ꯅꯤꯛꯀꯅꯤ ꯑꯃꯨꯛ ꯁꯥꯅ ꯁꯤꯒꯦ ꯇꯧꯅꯤ ꯑꯩ ꯀꯔꯤꯅꯣ ꯑꯩ ꯋꯥꯃꯟꯕꯗ ꯈꯥꯡꯉꯝꯗ ꯁꯣꯝꯗꯅ ꯁꯤꯒꯤ ꯆꯩꯅꯥꯀꯣꯟꯅ ꯑꯩꯁꯦ ꯂꯥꯁꯇ ꯑꯩ ꯋꯥꯈꯜꯁꯦ ꯕ꯭ꯔꯦꯟꯁꯦ ꯆꯣꯏꯔꯛꯑꯒ ꯑꯩ ꯀꯩꯅꯣꯃ ꯈꯜꯂꯦꯕꯀꯣ ꯑꯩꯒꯤꯗꯃꯛꯇꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯁꯨ ꯀꯌꯥꯝ ꯋꯥꯔꯝꯃꯅꯤꯀꯣ ꯑꯩꯁꯦ ꯂꯥꯏꯌꯦꯡꯅꯕ ꯑꯩꯁꯦ ꯐꯔꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯊꯥꯗꯣꯛꯑꯒꯦꯅ ꯈꯜꯂꯦꯕ ꯑꯩ ꯈꯜꯂꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕꯁꯦ ꯑꯩ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯔꯝꯃꯦꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯇꯥꯏꯕꯪꯄꯥꯟ ꯄꯨꯟꯁꯤꯁꯦ ꯃꯁꯤ ꯊꯥꯗꯣꯛꯄꯁꯤꯅ ꯈ꯭ꯋꯥꯏ ꯋꯥꯗ꯭ꯔꯥ ꯈꯜꯂꯤ ꯃꯔꯝꯗꯤ ꯆꯩꯅꯥꯈꯣꯟꯁꯦ ꯈꯥꯡꯕꯒꯤ ꯂꯤꯃꯤꯠ ꯑꯃ ꯂꯩꯕꯀꯣ ꯑꯗꯨꯏ ꯆꯩꯅꯥꯈꯣꯟꯁꯦ ꯈꯥꯡꯕꯒꯤ ꯂꯤꯃꯤꯠꯁꯦ ꯂꯣꯏꯔꯛꯑꯕꯅꯤꯅ ꯑꯔꯣꯏꯕꯗꯗꯤ ꯑꯩꯁꯨ ꯃꯤꯅꯤꯅ ꯃꯦꯆꯤꯟꯃꯛꯇꯤ ꯅꯠꯇꯕꯅꯤನ ꯑꯩ ꯑꯋꯥꯕꯁꯦ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯁꯦ ꯁꯤꯔꯒꯦ ꯁꯤꯅꯤꯡꯉꯦꯕꯀꯣ ꯁꯤꯔꯒꯦ ꯈꯜꯂꯦ ꯁꯤꯁꯨ ꯁꯤꯅꯤꯡꯉꯦ ꯑꯗꯨꯅ ꯑꯩ ꯀꯅꯥꯗ ꯇꯝꯒꯅꯤ ꯇꯝꯐꯝ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯅ ꯂꯥꯛꯄ ꯀꯥꯟꯗ ꯆꯪꯉꯛꯄꯒ ꯑꯩ ꯆꯤꯆꯦꯕꯨ ꯀꯧꯁꯤꯜꯂꯦ ꯑꯩ ꯌꯥꯝ ꯋꯥꯏ ꯑꯩ ꯋꯥꯃꯟꯗꯅ ꯃꯥꯏ ꯅꯥꯀꯣꯡꯗ ꯍꯥꯏ ꯆꯤꯆꯦ ꯑꯩꯉꯣꯟꯗ ꯌꯨꯝꯒꯤ ꯃꯤ ꯇꯥꯟꯅꯔꯒ ꯍꯤꯗꯥꯛ ꯑꯃ ꯊꯤꯜꯂꯣ ꯑꯗꯨꯒ ꯑꯩꯁꯦ ꯍꯥꯠꯇꯣꯛꯄꯤꯔꯣ ꯆꯤꯆꯦ ꯑꯩ ꯌꯥꯝ ꯋꯥꯔꯦꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯃꯤꯀꯨꯞꯇꯣ ꯑꯗꯨꯗ ꯆꯤꯆꯦꯁꯦ ꯌꯥꯝ ꯀꯞꯄꯦ ꯆꯤꯆꯦꯅ ꯍꯥꯏ ꯑꯩꯈꯣꯏ ꯁꯨꯛ ꯋꯥꯅ ꯅꯪꯕꯨ ꯍꯣꯠꯅꯔꯤꯁꯦ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯄꯤꯛꯊꯔꯗꯤ ꯑꯩꯈꯣꯏꯗꯤ ꯀꯃꯥꯏꯅ ꯋꯥꯈꯜ ꯆꯥꯎꯊꯣꯛꯀꯅꯤ ꯑꯩꯈꯣꯏꯅ ꯅꯪꯒꯤꯗꯃꯛꯇꯅ ꯇꯨꯝꯕ ꯆꯥꯗꯅꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯪꯁꯦ ꯐꯔꯛꯄ ꯍꯥꯏꯅ ꯑꯁꯨꯃꯥꯏꯅ ꯈꯟꯖꯔꯤꯕ ꯃꯃꯥ ꯕꯕꯥꯅ ꯑꯁꯨꯛ ꯋꯥꯅ ꯃꯣꯏꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏꯕꯨ ꯈꯣꯏꯔꯝꯕꯨ ꯅꯪ ꯐꯔꯛꯅꯕ ꯅꯅꯥꯎ ꯅꯤꯄꯥꯅ ꯃꯄꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯆꯠꯄꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤ ꯆꯠꯐꯝꯗꯣ ꯑꯗꯨꯗꯩꯗꯨꯒꯅꯤ ꯑꯩꯈꯣꯏ ꯒꯨꯒꯨꯒ ꯔꯣꯁꯟ ꯈꯣꯏꯅ ꯗꯗꯥ ꯑꯩꯈꯣꯏꯅ ꯇꯨꯝꯃꯤꯁꯦ ꯑꯗꯣ ꯒꯨꯒꯨꯒ ꯔꯣꯁꯟꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯣꯁꯟ ꯍꯥꯏꯁꯦ ꯑꯩ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯅꯤ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯌꯨꯝ ꯊꯪꯅꯕ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯔꯣꯁꯟ ꯒꯨꯒꯨ ꯈꯣꯏꯁꯦ ICUꯒꯤ ꯊꯣꯡꯁꯤꯅꯦ ꯃꯄꯥꯟꯒꯤ ꯐꯨꯠꯄꯥꯠꯇꯨꯒꯅꯦ ꯍꯥꯏꯕꯗꯤ ꯃꯤ ꯆꯠꯐꯝꯗꯣ ꯑꯗꯨꯏ ꯃꯇꯥꯏꯗꯨꯒꯅꯦ ꯅꯨꯡꯇꯤꯒꯤ ꯇꯨꯝꯃꯤꯅꯦ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯦ ꯆꯤꯆꯦꯅ ꯑꯃꯨꯛꯀ ꯑꯗꯨ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯑꯩꯒꯤ ꯑꯋꯥꯕ ꯑꯩ ꯁꯤꯅꯤꯡꯉꯝꯕꯗꯣ ꯑꯃꯨꯛ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯥꯁꯤꯡꯅ ꯃꯄꯥꯟꯗ ꯁꯨꯃꯥꯏꯅ ꯋꯥꯔꯤꯕ ꯑꯩꯁꯦ ꯐꯔꯛꯅꯕ ꯉꯥꯏꯔꯤꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯆꯤꯆꯦꯒ ꯑꯩꯈꯣꯏꯅꯤꯁꯦ ꯍꯦꯛ ꯋꯥꯔꯤ ꯁꯥꯔꯨꯕꯗꯒꯤꯀꯣ ꯑꯩ ꯕ꯭ꯔꯦꯟꯁꯦ ꯊꯛ ꯂꯥꯎ ꯍꯣꯡꯈ꯭ꯔꯦ ꯑꯗꯨꯒꯅꯦ ꯁꯣꯝꯒꯤ ꯈꯨꯠꯁꯦ ꯁꯨꯃꯥꯏꯅ ꯇꯥꯁꯤꯜꯂꯦ ꯁꯤꯁꯦ ꯇꯥꯁꯤꯜꯂꯦ ꯆꯤꯆꯦꯁꯦ ꯆꯠꯈꯔꯦ ꯑꯩ ꯍꯥꯏꯁꯦ ꯑꯩ ꯍꯤꯡꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯅꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯥꯁꯤꯜꯂꯒ ꯁꯤꯃꯛꯅꯤꯀꯣ ꯑꯩ ꯍꯤꯡꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒ ꯏꯁꯥꯅ ꯏꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩꯀꯣ ꯑꯗꯨ ꯃꯇꯝꯗꯗꯤ ꯀꯅꯥꯝꯇ ꯂꯩꯇꯕꯅꯤꯅ ꯃꯤꯗꯤ ꯑꯉꯥꯎꯕꯅꯤ ꯈꯟꯕꯁꯨ ꯌꯥꯏ ꯑꯩ ꯃꯦꯟꯇꯦꯂꯤ ꯁꯞꯄꯣꯔꯠ ꯃꯦꯟꯇꯦꯂꯤ ꯁ꯭ꯇꯔꯦꯡ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯏꯁꯥꯅ ꯏꯁꯥꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯩ ꯍꯥꯏꯖꯔꯦ ꯏꯁꯥꯅ ꯏꯁꯥꯕꯨ ꯅꯅꯥꯎ ꯅꯪꯁꯦ ꯑꯃꯨꯛꯀ ꯐꯔꯒ ꯅꯪꯒꯤ ꯌꯨꯝꯒꯤ ꯃꯤꯒ ꯅꯨꯡꯉꯥꯏꯅ ꯍꯤꯡꯈꯤꯒꯗꯕꯅꯤ ꯑꯗꯨꯅ ꯃꯁꯤꯗꯤ ꯅꯪ ꯐꯟ ꯐꯥꯏꯠ ꯇꯧꯕ ꯇꯥꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯐꯟ ꯈꯟꯅꯕ ꯇꯥꯔꯦꯅ ꯑꯗꯨꯅ ꯑꯁꯤ ꯑꯅꯤꯁꯦ ꯇꯥꯁꯤꯜꯂꯒ ꯑꯩ ꯁꯤꯃꯛꯅꯤ ꯂꯩꯁꯦ ꯑꯔꯨꯝ ꯍꯧꯒꯦꯔꯥ ꯍꯥꯠꯀꯦꯔꯥ ꯃꯩ ꯍꯧꯒꯦꯔꯥ ꯏꯪꯒꯦꯔꯥ ꯁꯤꯔꯁꯨ ꯁꯤꯔꯣꯁꯅꯨ ꯅꯪ ꯈꯥꯡꯉꯣ ꯉꯁꯤꯗꯒꯤ ꯁꯤꯃꯛꯅꯦꯅ ꯁꯤꯗ꯭ꯔꯤ ꯐꯥꯎꯗꯤ ꯑꯩ ꯈꯥꯡꯉꯅꯤ ꯑꯩ ꯁꯤꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯄꯨꯛꯅꯤꯡꯗ ꯄꯣꯛꯏ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯒꯤ ꯐꯦꯁꯇꯣ ꯂꯥꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯒꯤ ꯈꯣꯡꯁꯦ ꯃꯁꯤꯁꯦ ꯍꯥꯏꯕꯗꯤ ꯏꯟꯐꯦꯛꯁꯟꯁꯤꯅꯔꯥ ꯀꯔꯤꯅꯅꯣ ꯈꯪꯉꯛꯇꯕꯗꯒꯤ ꯑꯃꯨꯛꯀ ꯑꯩꯁꯦ ꯈꯤꯇꯪ ꯐꯔꯦ ꯍꯥꯏꯅ ꯑꯃꯨꯛꯀ ꯀꯦꯕꯤꯟꯗ ꯁꯤꯞ ꯇꯧꯕꯤꯔꯦ ꯀꯦꯕꯤꯟ ꯁꯤꯞ ꯇꯧꯕꯗꯒꯤ ꯑꯩ ꯈꯪꯅ ꯆꯥꯟꯅꯕ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯑꯩꯕꯨ ꯈꯪꯕꯤꯕ ꯑꯅꯝꯕ ꯂꯥꯛꯄ ꯍꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯌꯥꯝ ꯊꯦꯡꯅꯕꯁꯦ ꯕꯠ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯑꯗꯩꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕ ꯗꯗꯥ ꯏꯇꯩꯃ ꯅꯝꯕꯣꯜꯗꯒꯤ ꯏꯇꯩꯃ ꯗꯦꯕꯂꯥ ꯗꯗꯥ ꯉꯧꯕꯀꯣ ꯏꯌꯥꯝꯕ ꯍꯥꯏꯅ ꯀꯧꯋꯦꯅ ꯍꯟꯗꯛ ꯆꯠꯂꯒ ꯑꯩ ꯅꯝꯕꯣꯜꯗ ꯂꯩꯔꯤꯕ ꯏꯃꯨꯡꯗꯣ ꯑꯗꯨ ꯗꯗꯥꯒ ꯑꯩꯈꯣꯏꯅꯤꯁꯦ 2018ꯗꯒꯤ ꯐ꯭ꯔꯦꯟꯁꯤꯞ ꯑꯣꯏꯈꯤꯕꯅꯦ ꯑꯗꯨꯒ ꯉꯁꯤꯐꯥꯎ ꯐ꯭ꯔꯦꯟꯁꯤꯞ ꯀꯥꯏꯅꯗ꯭ꯔꯤ ꯑꯩꯈꯣꯏꯅꯤꯒꯤ ꯑꯇꯣꯞꯄ ꯑꯩꯈꯣꯏꯅꯤ ꯀꯔꯤꯝꯇ ꯔꯤꯂꯦꯁꯟ ꯊꯣꯛꯅꯕ ꯅꯠꯇꯦ ꯕꯠ ꯔꯤꯂꯦꯁꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅꯩ ꯃꯣꯏꯅꯤꯁꯨ ꯌꯥꯝ ꯐꯣꯟ ꯇꯧꯔꯦ ꯄꯥꯎ ꯂꯧꯕꯤ ꯑꯃꯨꯛ ꯊꯝꯃꯤ ꯕꯤꯁꯦꯝꯄꯨꯔ ꯗꯗꯥ ꯈꯣꯏ ꯆꯤꯆꯦ ꯈꯣꯏ ꯃꯥꯂꯣꯝꯗꯒꯤ ꯂꯣꯏ ꯄꯥꯎ ꯂꯧꯅꯔꯦ ꯂꯣꯏ ꯐꯣꯟ ꯇꯧꯅꯔꯦ ꯈꯤꯇꯪ ꯈꯤꯇꯪ ꯇꯧꯅ ꯇꯞ ꯇꯞꯅ ꯉꯝꯃꯛꯑꯕꯅꯤꯅꯀꯣ ꯐꯣꯟꯁꯦ ꯄꯥꯏꯕ ꯉꯝꯃꯛꯑꯕꯅꯤ나 ꯋꯥꯔꯤ ꯈꯤꯇꯪ ꯈꯤꯇꯪ ꯁꯥꯕ ꯍꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩ ꯈꯜꯂꯤꯁꯦ ꯑꯩꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯁꯦ ꯐꯦꯁꯕꯨꯛꯇꯒꯁꯦ ꯑꯅꯝꯕꯅ ꯈꯪꯈ꯭ꯔꯖꯥꯠꯂꯥ ꯈꯪꯗ꯭ꯔꯤꯖꯥꯠꯂꯥ ꯀꯥꯏꯅ ꯈꯜꯂꯦꯕꯀꯣ ꯍꯥꯏꯗꯤ ꯅꯨꯡꯁꯤꯕꯅꯤꯅ ꯐ꯭ꯔꯦꯟ ꯁꯥꯔꯀꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯂꯣꯏ ꯈꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝꯁꯦ ꯅꯨꯡꯁꯤꯕꯅꯤꯅ ꯑꯩꯁꯦ ꯀꯃꯥꯏꯅ ꯀꯔꯤ ꯑꯣꯏꯈꯔꯦꯅ ꯑꯗꯨꯝ ꯈꯪꯍꯟꯅꯤꯡꯉꯤ ꯅꯨꯡꯁꯤꯕꯅꯤꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯑꯩꯒꯤ ꯏꯃꯥꯟꯅꯕꯁꯤꯡ
ꯃꯌꯥꯡ ꯈꯪꯗꯦ ꯃꯩꯇꯩ ꯈꯪꯗꯦ ꯂꯣꯏ ꯐꯣꯟꯗ ꯄꯥꯎ ꯂꯧꯕꯤꯔꯛꯄ ꯑꯗꯩꯗꯤ ꯃꯣꯏ ꯑꯉꯝꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯂꯣꯏ ꯂꯥꯛꯑ ꯑꯥꯗ ꯈꯔ ꯇꯧꯅ ꯎꯅꯕꯤꯕ ꯐꯪꯉꯛꯄꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯋꯥꯈꯜꯁꯦ ꯆꯥꯎꯊꯣꯛꯑꯦ ꯅꯨꯡꯉꯥꯏꯔꯤ ꯑꯩꯁꯨ ꯐꯔꯛꯀꯅꯤ ꯍꯥꯏꯕ ꯑꯁꯥ ꯑꯃꯗ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯔꯒ ꯏꯁꯇ꯭ꯔꯦꯡ ꯑꯃ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯈꯣꯏꯅ ꯂꯥꯛꯄꯗꯀꯣ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯌꯥꯝꯁꯦ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯑꯩ ꯈ꯭ꯋꯥꯏ ꯀꯣꯛ ꯁꯥꯔꯤꯁꯦ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯑꯔꯨꯝꯁꯦ ꯃꯁꯤꯁꯦ ꯗꯥꯛꯇꯔꯁꯦ ꯃꯣꯏ ꯃꯌꯥꯝ ꯇꯥꯟꯅꯔꯦꯕꯀꯣ ꯗꯥꯛꯇꯔꯁꯦ ꯇꯥꯟꯅꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯃꯣꯏ ꯃꯌꯥꯝꯗ ꯇꯥꯟꯅꯔꯒ ꯑꯅꯥꯕꯁꯦ ꯀꯩꯅꯣ ꯁꯨꯡꯈꯪ ꯈꯪꯕ ꯉꯝꯃꯛꯇ꯭ꯔꯦꯕꯀꯣ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯁꯤꯟ MD ꯗꯥꯛꯇꯔꯗꯒꯤ ꯈꯪꯗꯦ ꯂꯣꯏꯅꯃꯛ ꯇꯥꯟꯅꯔ ꯃꯇꯨꯡꯗ ꯑꯔꯨꯝꯁꯦ ꯀꯩꯒꯤꯅꯣ ꯊꯣꯛꯀꯥꯟꯗ ꯍꯥꯏꯅ ꯌꯦꯡꯀꯥꯟꯗ ꯑꯔꯨꯝꯁꯦ ꯐꯥꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯍꯤꯗꯥꯛ ꯐꯪꯉꯦ ꯊꯥ ꯑꯃ ꯐꯪꯉꯦ ꯊꯥ ꯀꯣꯛ ꯁꯥꯔꯦ ꯑꯗꯩꯗꯤ ꯂꯥꯁꯇ ꯀꯣꯛ ꯁꯥꯔꯛꯄꯗꯒꯤꯗꯤ ꯑꯩꯈꯣꯏꯁꯨ ꯀꯣꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯆꯤꯆꯦ ꯑꯩꯈꯣꯏꯁꯨ ꯀꯣꯛ ꯆꯥꯔꯦ ꯃꯔꯝꯗꯤ ꯑꯅꯥꯕꯁꯦ ꯀꯔꯤꯅꯣ ꯐꯥꯕ ꯉꯝꯃꯛꯇ꯭ꯔꯕꯅꯤꯅ ꯑꯔꯨꯝꯁꯦꯀꯣ ꯑꯗꯨꯗꯨꯅ ꯍꯦꯟꯅ ꯀꯣꯛ ꯁꯥꯕ ꯍꯦꯜꯂꯤ ꯑꯗꯨ ꯀꯣꯛ ꯁꯥꯕ ꯍꯦꯜꯂꯛꯄꯗꯒꯤꯗꯤ ꯁꯥꯔ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤꯗꯤ ꯂꯥꯁꯇ ꯈꯟꯊꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯤꯗꯒꯤ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯔꯖꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯤꯟ ꯒ꯭ꯔꯥꯐꯇꯤꯡ ꯇꯧꯗꯣꯔꯤꯕ ꯁꯥꯔꯁꯦ ꯃꯍꯥꯛꯅ ꯍꯥꯏꯕꯤꯔꯦꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯁꯦ ꯃꯥꯒꯤ ꯈꯣꯡꯒꯤ ꯁꯥꯏꯖꯁꯦ ꯌꯥꯝ ꯆꯥꯎꯋꯤ ꯑꯗꯨꯒ ꯃꯁꯤꯁꯦ ꯃꯇꯥꯏꯗ ꯑꯩꯈꯣꯏꯒꯤ ꯐꯠꯂꯛꯇꯕ ꯏꯟꯐꯦꯛꯁꯟ ꯀꯩꯀꯥꯁꯦ ꯃꯅꯨꯡꯗꯁꯨ ꯌꯥꯝ ꯑꯣꯏꯔꯝꯒꯗꯧ ꯃꯥꯜꯂꯤ ꯃꯁꯤꯒꯤ ꯃꯅꯤꯟꯁꯤꯅ ꯃꯉꯣꯟꯗ ꯏꯟꯐꯦꯛꯁꯟ ꯑꯣꯏꯔꯒ ꯑꯔꯨꯝꯁꯦ ꯍꯧꯕ ꯃꯥꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯔꯖꯔꯤ ꯑꯃꯈꯛꯀ ꯇꯧꯕ ꯇꯥꯅꯤ ꯍꯥꯏꯔꯦ ꯑꯗꯨ ꯁꯔꯖꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯈꯣꯡꯁꯦ ꯃꯁꯤꯁꯦ ꯐꯨꯜ ꯋꯥꯁ ꯇꯧꯗꯣꯏꯕꯀꯣ ꯋꯥꯁ ꯇꯧꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯁꯔꯖꯔꯤ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯇꯣꯡ ꯐꯠꯇꯕꯈꯩꯁꯦ ꯂꯣꯏꯅ ꯃꯣꯏꯅ ꯒ꯭ꯂꯣꯞꯁ ꯀꯧꯞꯄꯒ ꯑꯃꯔꯣꯝꯗ ꯊꯨꯒꯥꯏꯔ ꯁꯦꯡꯗꯣꯔꯛꯄ ꯋꯥꯁ ꯇꯧꯕ ꯀꯥꯞꯄ ꯈꯣꯠꯄ ꯇꯧꯔꯒ ꯐꯠꯇꯕ ꯃꯇꯣꯡ ꯂꯩꯕꯈꯩꯁꯦ ꯌꯥꯔꯤꯈꯩ ꯂꯧꯊꯣꯛꯄ ꯏꯅꯥꯏ ꯂꯩꯕ ꯈꯣꯠꯄ ꯂꯩꯕꯁꯦ ꯌꯥꯔꯤꯈꯩ ꯂꯧꯊꯣꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯐꯦꯛꯁꯟꯁꯦ ꯍꯟꯊꯕ꯭ꯔꯥ ꯌꯦꯡꯒꯦꯅ ꯇ꯭ꯔꯥꯏ ꯇꯧꯕꯅꯦꯕ ꯑꯗꯨ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯑꯩꯁꯦ ꯀꯣꯛ ꯁꯥꯔꯦꯕ ꯀꯔꯤꯒꯤꯅꯣ ꯁꯔꯖꯔꯤꯁꯦ ꯑꯃ ꯂꯣꯏꯈꯤꯇꯅꯤ ꯑꯗꯨꯒ ꯑꯩ ꯐꯤꯕꯝ ꯆꯥꯗ꯭ꯔꯤ ꯑꯃꯨꯛꯀ ꯁꯔꯖꯔꯤ ꯑꯃ ꯍꯥꯏꯕꯗ ꯑꯩꯁꯦ ꯌꯥꯝ ꯊꯤꯅ ꯀꯤꯔꯦꯕ ꯇꯜꯂꯦꯕ ꯑꯗꯩꯗꯤ ꯑꯩꯅ ꯍꯥꯏꯁꯦ ꯁꯔꯖꯔꯤꯁꯦ ꯀꯔꯤ ꯃꯑꯣꯡ ꯇꯧꯗꯣꯏꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯥꯏꯁꯦ ꯃꯣꯏꯅ ꯍꯥꯏꯁꯦ ꯅꯪ ꯈꯪꯉꯅꯤ ꯀꯔꯤꯝꯇ ꯇꯧꯔꯣꯏ ꯁ꯭ꯋꯥꯏꯗ ꯄꯪꯊꯍꯜꯂꯒ ꯅꯪ ꯅꯨꯡꯉꯥꯏꯅ ꯀꯔꯤꯝ ꯈꯪꯉꯣꯏ ꯁꯤꯅꯤ ꯑꯗꯩꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯣꯏꯔꯦ ꯁꯥꯔ ꯑꯩꯅꯗꯤ ꯄꯨꯔꯥ ꯃꯤꯁꯦ ꯋꯥꯟꯊꯍꯟꯕꯤꯔꯣ ꯑꯩ ꯀꯔꯤꯝ ꯈꯪꯅꯤꯡꯗ꯭ꯔꯦ ꯍꯥꯏꯔꯦꯕꯀꯣ ꯐꯨꯜꯗꯤ ꯇꯧꯔꯔꯣꯏ ꯁꯤ ꯐꯨꯜ ꯇꯧꯔꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯁꯣꯛꯀꯅꯤ ꯋꯥꯒꯅꯤ ꯅꯥꯒꯅꯤ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯅ ꯑꯗꯨꯗꯤ ꯐꯔꯦ ꯁꯥꯔꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯇꯧꯔꯁꯦ ꯑꯩꯗꯤ ꯀꯩꯗꯧꯅꯤꯀꯣ ꯁꯥꯔꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯇꯧꯗꯣꯏꯅꯦ ꯑꯩ ꯈꯣꯡꯁꯦ ꯑꯩꯁꯨ ꯑꯔꯨꯝ ꯍꯧꯅꯤꯡꯗ꯭ꯔꯦ ꯑꯩꯁꯨ ꯐꯅꯤꯡꯉꯦ ꯑꯩꯁꯨ ꯀꯞꯅꯤꯡꯉꯦ ꯁꯨꯝ ꯐꯔꯛꯇ꯭ꯔꯕꯅꯤꯅ ꯀꯤꯁꯤꯜꯂꯛꯄ ꯑꯃ ꯌꯥꯎꯋꯦ ꯊꯧꯅꯥ ꯄꯨꯊꯣꯛꯑꯒ ꯍꯤꯡꯒꯦꯁꯨ ꯈꯜꯂꯤ ꯐꯔꯛꯇ꯭ꯔꯗꯤ ꯏꯝꯄ꯭ꯔꯨꯞ ꯑꯣꯏꯗ꯭ꯔꯗꯤ ꯄꯥꯈꯠꯇ꯭ꯔꯥꯅꯦꯕ ꯑꯗꯩꯗꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯁꯔꯖꯔꯤ ꯑꯣꯏꯕ ꯅꯨꯃꯤꯠꯁꯦ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯕꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯪꯒꯟꯒꯤ ꯈ꯭ꯋꯥꯡꯒꯤ ꯁꯔꯨꯁꯦ ꯑꯩꯈꯣꯏ ꯂꯣꯏꯔꯝꯗꯥꯏꯁꯦ ꯃꯁꯤꯗꯩꯁꯤꯒ ꯌꯦꯇꯨꯝ ꯁꯨꯛ ꯁꯥꯡꯕꯁꯦ ꯃꯗꯨ ꯊꯤꯟꯖꯤꯜꯂꯦ ꯃꯗꯨ ꯊꯤꯟꯕꯗꯅꯦ ꯑꯁ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯟ ꯃꯗꯨ ꯊꯤꯟꯕꯗ ꯀꯩꯅꯣꯝꯃ ꯐꯥꯎꯏ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯒꯨꯝꯕꯗꯣ ꯃꯌꯥꯝꯗ ꯀꯅꯥꯗꯁꯨ ꯊꯣꯛꯄꯤꯗꯕ ꯑꯗꯨ ꯈ꯭ꯋꯥꯡ ꯊꯤꯟꯕ ꯀꯥꯟꯗꯣ ꯑꯩ ꯐꯟ ꯎꯪꯉꯤ ꯑꯗꯨ ꯈ꯭ꯋꯥꯡ ꯊꯤꯟꯕ ꯀꯥꯟꯗꯣ ꯑꯃꯨꯛ ꯊꯤꯟꯕꯗ ꯇꯞꯅ ꯊꯤꯟꯕꯤꯌꯨ ꯍꯥꯏ ꯑꯃꯨꯛ ꯊꯤꯟꯕꯗ ꯀꯥꯞꯁꯤꯜꯂꯨꯕꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯥꯞꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯦ ꯂꯣꯏꯅ ꯀꯥꯔꯦꯟ ꯆꯤꯡꯕꯗꯧ ꯆꯤꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯁꯦ ꯅꯤꯛꯏ ꯑꯩꯉꯣꯟꯗ ꯐꯥꯏꯌꯦꯕ ꯑꯩꯅ ꯀꯔꯤꯒꯤꯅꯣ ꯁꯨꯃꯥꯏꯅ ꯑꯣꯏꯔꯤꯁꯦꯅ ꯑꯗꯩꯗꯤ ꯑꯗꯨꯒꯤ ꯍꯤꯗꯥꯛꯇꯣ ꯑꯗꯨ ꯀꯥꯞꯄꯗ ꯁꯣꯏꯔꯦ ꯍꯥꯏꯅꯅꯦ ꯍꯧꯖꯤꯛꯀꯤ ꯏꯟꯖꯦꯛꯁꯟꯁꯦ ꯑꯍꯨꯝꯔꯛꯀꯨꯝꯕ ꯊꯤꯜꯂꯦ ꯑꯩꯒꯤ ꯈ꯭ꯋꯥꯡꯒꯤ ꯁꯤꯒꯤ ꯁꯔꯨꯒꯤ ꯀꯥꯔꯛꯁꯤꯗ ꯑꯍꯨꯝꯔꯛꯀꯨꯝꯕ 3 times ꯊꯤꯜꯂꯤꯀꯣ ꯑꯍꯨꯝꯔꯛ ꯊꯤꯟꯕꯗꯗꯤ ꯑꯩ ꯁꯥꯊꯤꯅ ꯅꯥꯔꯦ ꯑꯗꯨꯒ ꯐꯥꯔꯁ ꯁꯦꯀꯦꯟ ꯊꯥꯔꯠ ꯊꯤꯟꯕꯁꯦ ꯃꯁꯤꯁꯦ ꯊꯤꯟꯕꯗ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯈꯣꯡꯒꯤ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯦ ꯂꯣꯏ ꯆꯤꯡꯁꯤꯜꯂꯒ ꯅꯣꯝꯃꯦ ꯌꯥꯝ ꯄꯥꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯆꯪꯕꯗ ꯄꯥꯜꯂꯦ ꯌꯥꯝ ꯍꯩꯅꯗꯕ ꯑꯃ ꯇꯧꯋꯦ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯥꯝ ꯋꯥꯏ ꯑꯗꯨꯒꯤ ꯀꯥꯞꯄ ꯂꯣꯏꯕꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯩꯒꯤ ꯈꯣꯡꯁꯦ ꯄꯪꯊꯕ ꯍꯧꯔꯦ ꯃꯣꯏꯅ ꯆꯦꯛ ꯇꯧꯕ ꯍꯧꯔꯦ ꯁꯤ ꯅꯥꯕ꯭ꯔꯥ ꯁꯤꯁꯦ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯁꯤ ꯊꯕꯛ ꯇꯧꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯌꯦꯡꯉꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯔꯤ ꯁꯤꯅꯦꯕ ꯇꯧꯔꯤ ꯆꯩꯅꯥꯈꯣꯟꯁꯦ ꯐꯠ ꯂꯥꯎꯅ ꯀꯩꯅꯣ ꯑꯣꯏꯗꯦꯕ ꯑꯩꯈꯣꯏꯒꯤ ꯄꯪꯊꯗꯦꯕ ꯉꯥꯏꯍꯥꯛ ꯂꯩꯔ ꯃꯇꯨꯡꯗꯗꯤ ꯄꯨꯔꯥ ꯈꯪꯗ꯭ꯔꯦ ꯁ꯭ꯋꯥꯏꯗꯒꯤꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯈꯣꯏꯗꯧ ꯃꯄꯥ ꯁ꯭ꯋꯥꯏꯗꯒꯤꯅ ꯄꯨꯔꯥ ꯈꯪꯗ꯭ꯔꯦ ꯀꯩꯅꯣ ꯑꯣꯏꯔꯤꯁꯦ ꯑꯗꯩꯗꯤ ꯂꯣꯏ ꯄꯨꯊꯣꯛꯈ꯭ꯔꯦ ꯄꯨꯊꯣꯛꯑ ꯃꯇꯨꯡꯗꯀꯣ ꯑꯩ ꯏꯁꯥꯐꯥꯎꯗ ꯃꯅꯝ ꯐꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯊꯨꯛ ꯂꯥꯎ ꯃꯅꯝ ꯐꯪꯉꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯑꯁꯤ ꯃꯑꯣꯡꯗ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯈꯣꯡꯗꯨꯒꯤ ꯐꯤꯕꯝꯗꯀꯣ ꯑꯗꯨꯒꯤ ꯃꯑꯣꯡꯗ ꯃꯅꯝ ꯐꯪꯉꯤꯕ ꯑꯩꯁꯦ ꯕꯨꯛ ꯂꯥꯎꯋꯦ ꯑꯗꯨꯗꯅꯦ ꯑꯩꯒꯤ ꯁꯥꯊꯤꯕꯩ ꯆꯥꯡꯁꯦ ꯑꯗꯨꯗ ꯐꯥꯎꯗꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯕꯀꯣ
ꯁꯥꯔ ꯁꯔꯖꯔꯤ ꯇꯧ ꯂꯩ ꯚꯤꯖꯤꯠ ꯍꯥꯏꯋꯦ ꯑꯩ ꯁꯥꯔ ꯐꯟ ꯁꯦꯡꯗꯣꯛꯄꯤꯔꯣ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯁꯦ ꯑꯩ ꯊꯨꯅ ꯐꯖꯔꯒꯦꯅ ꯀꯔꯤꯝ ꯈꯟꯒꯅꯨ ꯑꯩꯈꯣꯏ ꯅꯪꯒꯤ ꯌꯥꯝ ꯑꯃꯣꯠ ꯑꯀꯥꯏ ꯌꯥꯝ ꯍꯦꯟꯗꯣꯛꯅ ꯂꯩꯔꯝꯃꯦ ꯅꯪꯒꯤ ꯈꯣꯡꯁꯦ ꯑꯩ ꯈꯣꯡꯁꯦ ꯈꯔꯒ ꯁꯥꯡꯖꯔꯝꯒꯗꯕꯅꯤꯀꯣ ꯑꯩꯈꯣꯏꯅ ꯈꯔ ꯈꯥꯛꯑꯒ ꯄꯣꯠꯁꯦ ꯐꯔꯛꯑꯒꯗꯤ ꯃꯇꯣꯡꯁꯦ ꯁꯥꯡꯖꯅꯕ ꯍꯥꯏꯅ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ ꯚꯤꯖꯤꯠ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯐꯅꯕ ꯍꯣꯠꯅꯕꯅꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯄꯣꯠꯁꯦ ꯍꯧꯖꯤꯛꯀꯤ ꯁꯔꯖꯔꯤ ꯄ꯭ꯔꯣꯁꯦꯁꯁꯤꯒ ꯀꯛꯄ ꯍꯧꯔꯒ ꯆꯥꯝꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯂꯣꯏꯅ ꯃꯣꯏꯅ ꯑꯃꯨꯛꯀ ꯗ꯭ꯔꯦꯁꯤꯡ ꯇꯧꯔꯒ ꯄꯦꯛꯀꯤꯡ ꯇꯧꯔꯒ ꯊꯝꯈ꯭ꯔꯦꯕ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯁꯦ ꯄꯨꯈ꯭ꯔꯒ ꯑꯩ ꯁꯔꯖꯔꯤ ꯂꯣꯏꯔꯦ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯑꯩꯁꯦ ꯀꯔꯤꯝ ꯈꯪꯗ꯭ꯔꯦ ꯈꯣꯡꯁꯦ ꯂꯣꯏ ꯄꯪꯊ ꯂꯩ ꯅꯨꯡꯉꯥꯏ ꯂꯩꯌꯣ ꯑꯗꯨꯒ ꯀꯣꯟꯅ ꯑꯗꯨ ꯇꯧꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯅꯥꯔꯛꯄ ꯆꯤꯛꯂꯛꯄꯗꯨꯗꯤ ꯃꯗꯨꯗꯤ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯗꯨꯗꯤ ꯂꯣꯏꯔꯦ ꯆꯩꯅꯥꯈꯣꯟꯁꯦ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃ ꯀꯥꯟꯗꯅ ꯃꯈꯟ ꯃꯈꯟꯒꯤ ꯆꯩꯅꯥꯈꯣꯟ ꯑꯩꯅ ꯐꯪꯉꯤꯁꯦ ꯑꯗꯨꯒ ꯅꯨꯡꯇꯤꯒꯤ ꯅꯣꯡꯃꯗ ꯗ꯭ꯔꯦꯁꯤꯡꯁꯦ ꯑꯅꯤꯔꯛꯀꯨꯝꯕ ꯇꯧꯋꯦ ꯗ꯭ꯔꯦꯁꯤꯡ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗ ꯑꯩ ꯈꯤꯇꯪꯈꯛ ꯍꯔꯥꯎꯅ ꯏꯅꯥꯎꯅꯤꯄꯥ ꯍꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯕꯁꯦ ꯈꯤꯇꯪꯈꯛ ꯗ꯭ꯔꯦꯁꯤꯡꯒꯤ ꯋꯥꯔꯤ ꯇꯥꯕꯗ ꯃꯨꯠꯁꯦ ꯑꯣꯐ ꯑꯣꯏꯈ꯭ꯔꯅꯤ ꯆꯤꯆꯦ ꯈꯣꯏꯁꯨ ꯈꯪꯉꯦ ꯃꯥ ꯇꯨꯞꯊꯈ꯭ꯔꯦ ꯗ꯭ꯔꯦꯁꯤꯡ ꯂꯥꯛꯄ ꯗ꯭ꯔꯦꯁꯤꯡꯁꯦ ꯌꯥꯝ ꯋꯥꯏ ꯗ꯭ꯔꯦꯁꯤꯡꯃꯨꯛ ꯋꯥꯕ ꯂꯩꯇꯦ ꯂꯥꯛꯑꯒ ꯃꯣꯏꯅ ꯂꯧꯊꯣꯛꯑꯒ ꯁꯦꯡ ꯈꯣꯠ ꯇꯧꯕꯗꯣ ꯃꯗꯨꯒꯤ ꯆꯩꯅꯥꯈꯣꯟꯗꯣ ꯌꯥꯝ ꯋꯥꯏ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯗꯨꯅ ꯑꯩꯅ ꯋꯥꯃꯟꯗꯅꯀꯣ ꯑꯗꯨꯒꯤ ꯗ꯭ꯔꯦꯁꯤꯡ ꯂꯥꯛꯄꯗ ꯌꯥꯝ ꯇꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯩꯗꯤ ꯑꯩꯒꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯗꯣꯏꯅꯦꯕꯀꯣ ꯁꯔꯨꯒꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯍꯥꯞꯄꯒꯤ ꯃꯇꯝ ꯌꯧꯔꯛꯑꯦ ꯍꯥꯏꯗꯣꯏꯅꯦꯕ ꯗꯥꯛꯇꯔꯅꯀꯣ ꯑꯩꯅ ꯑꯗꯨꯒꯤ ꯑꯃꯨꯛ ꯁꯔꯖꯔꯤ ꯇꯧꯒꯅꯤ ꯈꯟꯕꯗ ꯑꯗꯨꯁꯨ ꯇꯟꯈꯠꯂꯦ ꯑꯩꯅ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤ ꯁꯔꯨꯁꯦꯀꯣ ꯀꯇꯥꯛ ꯂꯥꯎꯔꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯒꯤ ꯄꯥꯝꯕꯣꯝꯁꯦ ꯁꯨꯛꯇ ꯄꯤꯛꯈꯠꯂꯛꯑꯦ ꯁꯤꯁꯨ ꯁ꯭ꯋꯥꯏꯗ ꯄꯤꯛꯁꯤꯜꯂꯛꯑꯦꯕꯀꯣ ꯑꯩꯁꯦ ꯌꯥꯝꯅ ꯄꯥꯅ ꯍꯧꯖꯔꯛꯑꯦ ꯍꯥꯏꯕ ꯇꯥꯔꯦ ꯀ꯭ꯂꯥꯁ 9, 10 ꯐꯥꯎꯒꯤ ꯍꯥꯟꯅꯩ ꯐꯣꯇꯣ ꯑꯣꯏꯔꯗꯤ ꯃꯌꯥꯝꯅ ꯈꯪꯕꯤꯒꯅꯤ ꯌꯥꯝ ꯃꯌꯥꯡ ꯀꯪꯅ ꯍꯧꯔꯦ ꯑꯗꯨꯅ ꯑꯩ ꯁꯇ꯭ꯔꯛꯆꯔꯁꯨ ꯌꯥꯝ ꯄꯤꯛꯏꯀꯣ ꯍꯧꯖꯤꯛꯁꯨ ꯈꯨꯖꯦꯡ ꯈꯣꯡꯖꯦꯡꯁꯦ ꯌꯥꯝ ꯄꯤꯛꯏ ꯑꯗꯨꯅ ꯑꯩ ꯍꯥꯏꯕꯗꯤ ꯃꯇꯣꯡ ꯈꯔ ꯍꯥꯞꯄ ꯄꯥꯝꯃꯦ ꯍꯛꯆꯥꯡꯁꯦ ꯎꯕꯗ ꯅꯨꯄꯥ ꯊꯣꯛꯄ ꯃꯥꯟꯕ ꯌꯥꯝꯅ ꯄꯥꯝꯖꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯖꯤꯝ ꯅꯨꯡ ꯁꯥꯟꯅꯕ ꯈꯣꯠꯄꯁꯦ ꯑꯗꯨꯅ ꯑꯩ ꯑꯦꯛꯁꯔꯁꯥꯏꯖꯁꯦ ꯈꯔ ꯇꯧꯔꯒ ꯕꯣꯗꯤꯁꯦꯈꯔ ꯌꯥꯎꯔꯗꯤ ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯌꯥꯝ ꯏꯁꯥꯒꯤ ꯑꯃ ꯄꯥꯝꯖꯕ ꯍꯥꯏꯇꯥꯔꯦ ꯂꯣꯏꯅꯃꯛ ꯃꯤꯅ ꯄꯥꯝꯗꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨ ꯑꯣꯏꯔꯝꯃꯒ ꯑꯃꯨꯛ ꯑꯣꯏꯔꯛꯄ ꯐꯤꯕꯝꯗꯨꯗꯤ ꯑꯩ ꯄꯨꯔꯥ ꯕꯤꯠ ꯇꯦꯛꯄꯅꯦꯕ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯩꯁꯦ ꯂꯣꯏꯔ ꯃꯥꯜꯂꯦ ꯁꯤꯅꯦꯕ ꯑꯗꯨꯐꯥꯎꯗ ꯑꯩ ꯈꯜꯂꯤꯁꯦ ꯑꯩ ꯐꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯝꯇꯗ ꯈꯜꯂꯔꯣꯏꯁꯤ ꯍꯧꯖꯤꯛ ꯑꯩ ꯐꯅꯕ ꯍꯣꯠꯅꯁꯤ ꯑꯩ ꯐꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯁꯤꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯦꯁꯤꯡꯁꯨ ꯅꯨꯡꯇꯤꯒꯤ ꯑꯣꯏꯈꯠꯂꯦ ꯑꯗꯩꯗꯤ ꯈꯤꯇꯪ ꯑꯩ ꯑꯦꯅꯔꯖꯤ ꯂꯥꯛꯄ ꯍꯧꯔꯦ ꯑꯦꯅꯔꯖꯤ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯔꯨꯝ ꯍꯧꯔꯝꯕꯁꯦ ꯑꯁꯤꯒꯤ ꯑꯔꯨꯝꯁꯦ ꯈꯤꯇꯪ ꯐꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯍꯧꯗꯤ ꯍꯧꯋꯦ ꯍꯧꯈꯤꯅꯤ ꯍꯥꯏꯕꯀꯣ ꯀꯩꯅꯣ ꯏꯟꯐꯦꯛꯁꯟꯁꯦ ꯁꯦꯡꯗꯣꯛꯄꯗꯒꯤ ꯂꯣꯏꯅꯃꯛꯇꯤ ꯂꯣꯏꯕ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯗꯨꯒ ꯃꯌꯥꯝꯗꯤ ꯐꯔꯦ ꯍꯥꯟꯅꯗꯒꯤ ꯑꯔꯨꯝ ꯍꯧꯔꯝꯕꯩ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯊꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁꯥꯔꯅ ꯐꯒꯠꯂꯨꯕꯗꯣ ꯁꯤꯗ ꯆꯨꯝꯃꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯒꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯌꯣꯠ ꯍꯥꯞꯄꯒꯤ ꯃꯇꯥꯡꯗ ꯑꯣꯏꯗꯣꯏꯅꯤ ꯃꯗꯨꯁꯨ ꯌꯥꯝ ꯅꯣꯛꯅꯤꯡꯕ ꯃꯇꯥꯡꯁꯨ ꯌꯥꯝ ꯌꯥꯎꯋꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯁꯔꯨꯒꯤ ꯌꯣꯠ ꯍꯥꯞꯄꯒꯤ ꯀꯩꯅꯣꯗ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯒꯔꯜꯐ꯭ꯔꯦꯟꯒꯤ ꯃꯇꯥꯡꯗ ꯍꯥꯏꯀꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯩ ꯑꯃꯐꯥꯎ ꯒꯔꯜꯐ꯭ꯔꯦꯟ ꯊꯝꯗꯦ ꯂꯩꯁꯨ ꯂꯩꯇꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯒꯔꯜꯐ꯭ꯔꯦꯟꯁꯦ ꯃꯃꯥ ꯃꯄꯥꯅ ꯃꯁꯥꯒꯤ ꯃꯆꯥꯅꯨꯄꯤꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯋꯦꯜ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯕꯤꯖꯤꯅꯦꯁꯃꯦꯟ ꯁꯦꯟ ꯊꯨꯝ ꯐꯟ ꯄꯥꯏꯕ ꯊꯕꯛꯃꯛ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯂꯣꯏꯅꯃꯛꯅ ꯐꯪꯕ ꯅꯠꯇꯦꯀꯣ ꯒꯣꯔꯃꯦꯟ ꯁꯥꯔꯚꯤꯁ ꯑꯗꯨꯃꯛ ꯐꯪꯗ꯭ꯔꯒꯁꯨ ꯐꯖꯅ ꯃꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯆꯔꯒ ꯁꯦꯟ ꯇꯥꯟꯕ ꯍꯥꯏꯗꯤ ꯁꯦꯜꯗꯇ ꯂꯣꯏ ꯇꯥꯕꯅꯤ ꯑꯃꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯑꯗꯨꯅ ꯁꯦꯟ ꯐꯖꯅ ꯄꯥꯏꯕ ꯃꯥꯏ ꯄꯥꯛꯄ ꯃꯤ ꯑꯃ ꯑꯣꯏꯕ ꯑꯁꯨꯃꯥꯏꯅ ꯂꯣꯏꯅꯃꯛ ꯄꯥꯝꯁꯨ ꯄꯥꯝꯐꯝ ꯊꯣꯛꯏꯅꯦ ꯄꯥꯝꯗꯣꯏꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗ ꯉꯁꯥꯏ ꯅꯤꯉꯣꯟꯗ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯊꯝꯅꯤꯡꯉꯤꯅꯤ ꯀꯅꯥꯅ ꯋꯥꯅ ꯍꯦꯛ ꯊꯝꯅꯤꯡꯒꯦ ꯅꯠꯇ꯭ꯔꯥꯅꯦꯀꯣ ꯑꯗꯨꯅ ꯃꯄꯨꯔꯣꯏꯕꯁꯤꯡꯁꯦ ꯌꯥꯝ ꯑꯐꯕ ꯄꯥꯝꯃꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕ ꯗꯤꯐꯦꯟꯁꯇ ꯁꯨꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯖꯣꯕ ꯇꯧꯕ ꯈꯪꯗꯦ ꯑꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ क्वालिटीꯁꯨ ꯌꯥꯎꯗꯅ ꯑꯃꯨꯛ ꯑꯩꯅ ꯁꯤ ꯑꯣꯏꯁꯤꯜꯂꯒ ꯁꯤ ꯗꯤꯖꯦꯕꯤꯂꯤꯇꯤꯒꯤ ꯁꯤ ꯑꯃꯨꯛ ꯑꯣꯏꯁꯤꯜꯂꯒ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯐꯠ ꯂꯥꯎꯅ ꯀꯥꯏꯗꯣꯏꯅꯣ ꯑꯗꯨꯗꯤ ꯏꯝꯄꯣꯁꯤꯕꯜꯅꯤ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯅꯤꯉꯣꯟ ꯑꯃ ꯊꯥꯖꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯤꯗꯤ ꯐꯠ ꯂꯥꯎꯅ ꯑꯣꯏꯊꯣꯛꯇ꯭ꯔ ꯋꯥꯏꯅꯤ ꯃꯁꯤꯗꯤ ꯍꯥꯏꯕꯗꯤ 100% ꯃꯅꯨꯡꯗ ꯑꯃꯈꯛ ꯌꯥꯎꯔꯝꯒꯗ꯭ꯔꯥ ꯑꯗꯨꯁꯨ ꯈꯪꯗꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗꯤ ꯌꯥꯝꯅ ꯈꯟꯅꯕ ꯌꯥꯝꯅ ꯊꯥꯖꯅꯕ
ꯌꯥꯝꯅ ꯑꯇꯣꯞꯄ ꯀꯩꯅꯣꯝꯃ ꯆꯪꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯤꯀꯣ ꯑꯗꯨꯅ ꯊꯕꯛ ꯁꯨꯕ ꯐꯥꯎ ꯀꯥꯏꯅꯣ ꯍꯥꯏꯁꯤꯒ ꯑꯐꯕ ꯃꯤ ꯋꯦꯜ ꯑꯦꯖꯨꯀꯦꯇꯦꯗ ꯐꯥꯎ ꯀꯥꯏꯅꯣ ꯍꯥꯏꯁꯤꯒ ꯋꯦꯜ ꯑꯦꯁꯇꯥꯕ꯭ꯂꯤꯁ ꯐꯥꯎ ꯀꯥꯏꯅꯣ ꯍꯥꯏꯁꯤꯒ ꯑꯩꯅ ꯑꯃꯨꯛ ꯋꯦꯜ ꯗꯤꯖꯦꯕꯜ ꯑꯣꯏꯁꯤꯟꯕꯤꯅꯦꯕꯀꯣ ꯅꯥꯃ ꯌꯥꯎꯗꯕ ꯁꯣꯏꯅꯥꯏꯕ ꯃꯤꯗ ꯀꯅꯥꯅ ꯄꯤꯅꯤꯡꯗꯣꯏꯅꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯍꯣꯏ ꯂꯣꯏꯁꯤꯟꯒꯦ ꯑꯗꯨꯒ ꯋꯥꯔꯤ ꯑꯃꯇꯪ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯑꯦꯛꯁꯤꯗꯦꯟꯒꯤ ꯃꯇꯥꯡꯗ ꯈꯪꯅꯕ ꯅꯨꯡꯉꯥꯏꯔꯝꯃꯣꯏ ꯑꯗꯨꯒꯤ ꯃꯇꯥꯡꯒꯤ ꯋꯥꯔꯤꯗꯨꯁꯨ ꯃꯊꯪꯗ ꯍꯥꯞꯆꯔꯛꯀꯦ ꯂꯩꯔꯝꯃꯤ ꯃꯤꯡꯁꯨ ꯍꯥꯏꯔꯣꯏ ꯂꯩꯐꯝꯁꯨ ꯍꯥꯏꯔꯣꯏ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯕꯠ ꯑꯩꯒꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯒꯔꯜꯐ꯭ꯔꯦꯟ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯒꯔꯜꯐ꯭ꯔꯦꯟꯗ ꯑꯩꯅ ꯀꯔꯤ ꯍꯥꯏꯈꯤ ꯑꯗꯨꯒ ꯑꯩ ꯀꯃꯥꯏꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯐꯦꯁ ꯇꯧꯈꯤ ꯑꯩ ꯏꯁꯥꯅ ꯀꯔꯤ ꯈꯟꯖꯈꯤ ꯑꯗꯨ ꯃꯌꯥꯝꯒ ꯇꯥꯟꯅꯁꯤ ꯑꯩꯒꯤ ꯐꯦꯃꯤꯂꯤꯅꯤ ꯃꯌꯥꯝꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯃꯌꯥꯝꯕꯨ ꯑꯩ ꯉꯁꯤ ꯑꯩꯒꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯉꯥꯏꯖꯩ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯊꯕꯛꯇ ꯍꯜꯂꯛꯑꯒ ꯑꯩ ꯋꯥꯔꯤ ꯇꯥꯔ ꯅꯨꯡꯉꯥꯏꯒ ꯍꯥꯏꯔꯛꯄ ꯏꯆꯟ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯕꯤ ꯑꯗꯨꯒ ꯗꯗꯥ ꯈꯪꯗꯦ ꯏꯆꯟ ꯈꯪꯗꯦ ꯏꯅꯥꯎ ꯏꯃꯥ ꯏꯕꯦꯟ ꯑꯍꯜ ꯂꯃꯟ ꯂꯣꯏꯅꯃꯛꯄꯨ ꯑꯩꯅ ꯔꯦꯁꯄꯦꯛ ꯇꯧꯖꯩ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯊꯪ ꯇꯥꯕ ꯚꯤꯗꯤꯑꯣꯗ ꯃꯈꯥ ꯇꯥꯕ ꯋꯥꯔꯤ ꯍꯥꯏꯖꯔꯛꯀꯦ ꯃꯊꯪꯒꯤꯗ ꯑꯩ ꯁꯤꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯋꯥꯔꯤ ꯈꯔ ꯁꯦꯌꯔ ꯇꯧꯖꯔꯛꯀꯦ ꯑꯩꯅ ꯉꯁꯤ ꯂꯩꯔꯔꯣꯏꯒꯦ ꯈꯜꯂꯨꯔꯕ ꯃꯤꯀꯨꯞꯅꯤ ꯑꯩꯅ ꯉꯁꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯍꯤꯡꯅꯤꯡꯗ꯭ꯔꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯐꯥꯎꯗ ꯑꯩ ꯉꯁꯤ ꯀꯃꯥꯏꯅ ꯇꯔꯟ ꯂꯧꯔꯒ ꯂꯥꯛꯏꯀꯣ ꯑꯗꯨꯅ ꯂꯥꯏꯐ ꯍꯥꯏꯁꯦ ꯑꯋꯥꯕ ꯃꯌꯥꯝ ꯃꯈꯜ ꯊꯦꯡꯅꯒꯅꯤ ꯑꯩꯒꯤ ꯑꯋꯥꯕꯗꯁꯨ ꯍꯦꯟꯅ ꯁꯣꯝꯒꯤ ꯑꯋꯥꯕꯅ ꯍꯦꯜꯂꯝꯒꯅꯤꯁꯨ ꯈꯜꯂꯝꯒꯅꯤ ꯂꯣꯏꯅꯃꯛ ꯃꯁꯥꯒꯤ ꯃꯐꯝꯗ ꯃꯁꯥꯒꯤ ꯑꯋꯥꯕꯁꯦ ꯈ꯭ꯋꯥꯏ ꯆꯥꯎꯏ ꯍꯥꯏꯅ ꯈꯜꯂꯤꯅꯤ ꯆꯨꯝꯁꯨ ꯆꯨꯝꯃꯤ ꯈꯟꯕ ꯇꯥꯏ ꯕꯠ ꯑꯗꯨꯒ ꯑꯩꯈꯣꯏ ꯐꯦꯁ ꯇꯧꯗꯕ ꯌꯥꯗꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯗ ꯑꯣꯞꯁꯟ ꯂꯩꯇꯕ ꯂꯩꯊꯣꯛꯅꯕꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯄꯣꯇꯤꯅꯥꯎꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯕꯤꯕꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯖꯔꯒꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯃꯛꯇꯅ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ